promotion exam Toudanaba Khanghankhre ZEO Zone 2 gi makhada laiba government amasung government aided school singi class 3 dagi 9 fawagi mahiroi singi special promotion examination cancel taunaba amasung examination asigi thorang sing lepnaba ZEO Zone 2 M Premchandra Singh na thokpa cherol amana mari lainaba singda khanghalli Thoubal district ta African swine fever thengnare Thoubal district ki manung channa laiba salungpham khulgi mafam kharada loiba ok singda ASF African swine fever virus na naba thengnabadagi district asigi manung chanba mafam kharada chaksin thorang lakhotkre Deputy Commissioner Thoubal N Bandana na thokpa order amana hai district asigi manung chanba Kangyambem Lokchaw salungpham mamang leikai hairiba mafam ahum ase Okta sandorakliba laichet asidagi chaksin thorang oina the prevention and control of infectious and contagious disease in Animal Act 2009 gi section 6 ki makhada control area oina lauthokle ek asigi section 38 ki makhada hairiba mafam sing asidagi ok amata puthok pusin tawba yaroi loinana oksa amasung machinjak na singba yonbadasu athingba thamle hairi UK dagi Manipur da halakpada COVID positive oiraba mioi aduki sample ngasi NIB Pune da thakre handakta UK dagi international flight ta Manipur da halakpada COVID positive oibadagi makhata na Pune da laiba National Institute of Virology NIB da mutant COVID strain oibra haibagi test sample thana bohonabada nahan makai thana bagi problem kaya mayok naduna thaba ngamdana lakhiba du ngasi khakta Pune da thakre Athubada test result laktuna UK gi mutant COVID strain oi natraga oide haiba khanglagani hairi Keini Chingnaba sana Shan Eroi Chare Kangpokpi district ki manung chanba Khoirok Nepali khunggangda Keini haina Chingnaba masak khangdaba sa singna Shan amadi Eroi sing chathokre hairi Paugi likhun amana hai chayol amarongi mamangda khunggang adudagi Shan taret amadi Eroi ahum mathang mangbagi thokdok laiki Mamang thagi kungani panda khunja singna kaigumba sagi khongul amade Shan Eroi sing adugi makok thangba saruk sing umangi manung hanjanba mafam singda thengnakhi Shan amadi Eroi sing adu kaigumba masak khangdaba sa makhal aduna sathokhiba oigani haina thajanari Divisional Forest Officer Bisnupur nalusingba mioi sing khoirok Nepali khunda sangchinduna masak khangdaba sagi khongul amade Shan Eroi gi makok sing adu yengsilure haina paw asina makhata na phongdorokle